Good morning, guys. Amo mutadang kasi kang lapan ng video member taram noksari aduga duda ka tawruge aduga muting na si mayam puna. Okay, guys. May mita thokpa brush nung taw walo ay ado time check. Where's my gari? Pung mapanggamin ni train to chat le aduga ay nga si vlog se thamjada khang mani sam tak tu ne aduga sam ka pade kamra kurai lamlong thong da du lai do gari da sam kapai amale da ai kui ram ne si vlog sem ge na khanjar pa du ta jo ai ada yum da lai rum ni ko vlog se sem ngam dre du na nga si sema age hade chatui ni ko ado chala kan da lai ram do lai ram moi da di khang de mo khoi di gari ni na ko chathong ma khang dre du de chap cha na khang dre do ai gi maning gi je si je duk matik thi re wa si je na du sau da loi sa to thama me na si je hanam tang loi san gi je dugga wari makha tab li ra ge bera ga ne ba do gas ai sam je khum mayam na ko sam ko dum hai bu ko ai na hadi ingral ko matam ni sam je am kha ka pa ma sang ja ra ga ta jo khoi body da sam kha u ra de khum ra ya dra ba ta re hadi sam khak nei mi sing de thai nei sam kha ma ne sam kha ma de da bu ni sam ka khri da ai ni sam kha pu u de ni kai noi ni zoom de lai ma le okay hadi phone camera de ka pa ni na ko kai ma zoom da tham ta de ko camera de me khim wa le adu ne da bu ni sam ka khri da ai sam kha pa ne du ga kana um na guli ja ma le adu to ma le khoi gi event imana bagi mama pa dila da na khoi gi mari mata thop da adu no bu hai ba adu ta ju ni sha gi matang de yam ti na angang oi ko yam ti na junior oi na nong mata ni hai matang de nungai wari am lai da hade white music puru hai bagi ai na ga music angau ba gari music angau bo do ni aga chaturi bo ne ai bo haji nungdang da ga khalla noni wari am lai ado matang de le ke so mayam taning ade hai ko ai personal oi ba thawak kai nokning ba awa ba kai sum thing nak pa da adu mayam adu mo ju sum mati hapak po da mayam na pa magade comment box suggest toram mo aduga adu matung ina ju tora ge aduga ai adum pa me sana mari ki ba liksi ba adu de sanana ma adi style je yam pam ja ba tare ai go na polok pa na style to je kang de hai tre pak to de mayam gi mi eng gi matung ina ni ko ai pam ja ba ha ni ko sina ai pak ti ha jate adu bu mayam na khang lai re pak ta ba thui ni ai me aduna huai ngang ro aduna chatla de nuksa ju ita sagale ngarang nan de vlog sem na bai figure shot khuda chon bi jo amta laitre amani ta laitre ya ga ta de de sa to lai bi adi phane ha de nuksa tha de ba to room lang de nuksa tha de na do ai gi minakshi saje to bi ro ma ming do saje to bi ro ma ha de so hai de ai gari de jo yum da lam ni chu cham bu da lam ni na ko hai de line de chat ne do mayam pun na line salas sa biga halo ya jana te sagale yengo mami je kam sumai khen kala ke de ngo sinum sai manga ba ta re wa ba ga ye nu mit nang su okay guys sila ka na lamlong thong sila na ka lamlong phong de ge ai na ka ram de ha la lamlong phong ado sila ya song kan tala phong pa ta ga guys je kai samje smala ya ado ka thala je phaja ga do mong da mo khoi da hanga je kamai ka phaja de ne ma pham du de yau re ba sila ra do customer ma lukan ka e Pwede mo dia ka
Okay, guys, hꯧꯖꯤꯛ finally ꯀꯛꯄ ꯂꯣꯏꯔꯦ ꯁꯤꯒꯤ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯨ ꯉꯥꯏꯈꯣ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯑꯅꯤ ꯏꯁꯩ ꯑꯝꯇ ꯃꯨꯊꯠꯀꯦ ꯑꯣꯀꯦ ꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒ ꯁꯝ ꯀꯛꯄꯒꯤ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯐꯤꯜ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯀꯛꯄ ꯃꯇꯝꯗꯀꯣ ꯑꯗꯨꯝ ꯁ꯭ꯇꯦꯞ ꯑꯃꯃꯝ ꯂꯣꯏꯔꯒ ꯍꯪꯉ ꯀꯛꯄꯗꯣ ꯑꯗꯨꯗꯨꯃ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯝꯆꯦꯠꯀꯨꯝꯕ ꯀꯥꯇꯤꯒꯨꯝꯕ ꯀꯁꯇꯃꯔ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯆꯥꯝꯊꯣꯛꯄꯗꯣ ꯍꯥꯏꯗꯤ ꯗꯤꯇꯣꯜ ꯇꯧꯔꯒ ꯁꯦꯡꯕꯗꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟ ꯂꯥꯏꯅꯥꯁꯦ ꯃꯁꯤꯡ ꯊꯤꯉꯝꯗ ꯊꯣꯛꯑꯦꯗꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯂꯥꯁ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒ ꯑꯩꯒꯤ ꯑꯣꯏꯅꯀꯣ ꯇꯣ ꯄꯥꯎꯗꯔꯁꯦ ꯄꯣꯟꯁ ꯇꯧꯋꯦꯕ ꯃꯌꯥꯡꯒꯤꯗꯤ ꯀꯛ ꯃꯇꯝꯗ ꯃꯣꯏꯗꯥꯔ ꯀꯩꯅꯣ ꯈꯪꯗꯦꯕ ꯃꯣꯏꯗꯥꯔ ꯕꯦꯁꯣꯟꯂ ꯈꯪꯗꯦ ꯉꯧꯗꯤ ꯉꯧꯋꯦ ꯑꯗꯨ ꯃꯅꯝ ꯃꯍꯥꯗꯤ ꯀꯩꯝ ꯆꯦꯟꯗꯦ ꯑꯗꯨꯒ ꯁꯤꯒꯤꯗꯤ ꯑꯁ ꯆꯥꯏꯔꯛꯄ ꯃꯇꯝꯗꯀꯣ ꯃꯅꯝ ꯊꯤ ꯅꯨꯡꯁꯤꯌꯦ ꯁꯤ ꯐꯖꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯂꯥꯛꯑꯒ ꯀꯛꯄ ꯌꯥꯅꯤ ꯑꯗꯨꯒ ꯀꯔꯕꯥꯔꯁꯤꯗꯤ ꯀꯌꯥ ꯃꯇꯤꯛ ꯃꯥꯏ ꯄꯥꯛꯑꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯗꯤ ꯉꯥꯏꯔꯒ ꯍꯧꯖꯤꯛ ꯀꯛꯄ ꯐꯪꯉꯤꯅꯦ ꯑꯗꯨꯒ ꯃꯤ ꯈꯣꯝꯕ ꯉꯥꯏꯔꯤ ꯁꯤ ꯃꯅꯨꯡꯗ ꯋꯥ ꯉꯥꯡꯒꯦꯅ ꯃꯅꯨꯡꯗ ꯂꯩꯔꯒ ꯋꯥ ꯉꯥꯡꯒ ꯈꯤꯇꯪ ꯃꯥꯜꯂꯤꯗꯅ ꯕ꯭ꯂꯣꯒꯔ ꯀꯥꯏꯗꯣ ꯑꯗ ꯊꯕꯛꯇꯨ ꯀꯜꯂꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣꯅꯦ ꯌꯦꯠꯇꯤ ꯌꯦꯠꯂꯦ ꯃꯤꯡꯒ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯊꯕꯛ ꯀꯜꯂꯤ ꯁꯣꯝꯒꯤ ꯃꯤꯡ ꯍꯥꯏꯕꯤꯔꯝꯃꯣ ꯁꯣꯝ ꯅꯥꯀꯟ ꯑꯣꯜꯂꯣꯅꯦ ꯑꯗ ꯉꯥꯜꯂꯅꯤ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯔꯣꯍꯤꯠ ꯀꯧꯋꯦ ꯏꯇꯥꯎ ꯑꯃꯒꯤꯗꯤ ꯊꯕꯛꯇꯤ ꯀꯜꯂꯦ ꯃꯩ ꯉꯥꯛꯇꯅꯦ ꯑꯩꯁꯦ ꯔꯣꯍꯤꯠ ꯀꯧꯋꯦ ꯀꯩꯅꯣ ꯆꯞ ꯃꯥꯟꯅꯕ꯭ꯔꯣ ꯑꯩ ꯃꯤꯡ ꯑꯁꯦꯡꯕꯗꯤꯅ ꯑꯩ ꯑꯁꯦꯡꯕ ꯃꯤꯡꯅ ꯁꯥꯡꯕ ꯑꯗꯨꯝ ꯀꯛꯄ ꯂꯥꯛꯀꯦ ꯑꯗꯨꯝ ꯃꯌꯥꯝꯁꯨꯀꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯗꯨꯝ ꯀꯛꯄ ꯂꯥꯛꯄꯤꯌꯣ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯣ ꯄꯣꯟꯁꯀꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯄꯥꯎꯗꯔꯗ ꯑꯗꯨꯝ ꯆꯥꯏꯔꯛꯑꯗꯧꯅꯦ ꯒ꯭ꯔꯦꯁ ꯑꯩ ꯍꯧꯖꯤꯛ ꯈꯣꯡꯅ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ ꯈꯪꯕ꯭ꯔꯥ ꯉꯁꯥꯏ ꯑꯣꯛꯇꯣ ꯇꯣꯡꯉ ꯂꯥꯛꯄꯗꯀꯣ ꯅꯥꯒꯥꯔꯥꯝ ꯄꯔꯦꯡꯗꯣ ꯑꯗꯥꯏꯗ ꯈꯣꯡ ꯌꯣꯜꯍꯧꯋꯦꯕ ꯑꯗꯨ ꯐꯖꯕ ꯌꯥꯎꯕ꯭ꯔꯦꯡꯒꯦ ꯇꯧꯅꯤ ꯑꯩ ꯒꯥꯔꯤ ꯒꯥꯔꯤꯒꯤ ꯄꯣꯠ ꯆꯩ ꯂꯩ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯨ ꯒꯥꯔꯤꯒꯤ ꯄꯣꯠ ꯆꯩ ꯂꯩꯗꯦ ꯔꯪ ꯀꯥꯞꯇꯕꯤ ꯂꯣꯏꯈꯤꯗꯣꯏꯅꯦ ꯃꯥꯏ ꯒꯥꯔꯤꯗꯣ ꯍꯥꯏꯗꯤ ꯈꯪꯗꯦ ꯎꯔꯒꯗꯤ ꯑꯗꯨꯝ ꯂꯩꯅꯤꯡꯕ ꯐꯥꯎꯋꯦ ꯑꯗꯣ ꯑꯃꯔꯣꯝꯗꯤ ꯐꯩꯗꯀꯣ ꯁꯤ ꯃꯥꯡꯕ ꯄꯣꯠ ꯅꯠꯇꯦꯅ ꯈꯣꯡ ꯑꯩꯗ ꯇꯣꯡꯗꯣꯏꯅꯦꯉꯣ ꯑꯩ ꯈꯣꯡꯀꯩꯗ ꯂꯣꯏ ꯂꯣꯏꯔꯦꯕ ꯑꯗꯨꯅ ꯐꯖꯕ ꯌꯥꯎꯔꯝꯃꯗꯤ ꯂꯩꯔꯛꯀꯦ ꯌꯥꯎꯔꯝꯗꯗꯤ ꯂꯩꯔꯣꯏ ꯑꯗꯨꯅ ꯑꯁꯥꯏꯕꯨ ꯈꯣꯡ ꯆꯠꯂꯒ ꯐꯖꯕ ꯌꯥꯎꯕ꯭ꯔꯦꯡꯁꯤ ꯋꯥꯗꯤ ꯋꯥꯔꯦ ꯆꯥꯛꯇꯤ ꯂꯥꯝꯃꯛꯑꯦ ꯐꯖꯅꯗꯤ ꯀꯛꯑꯦ ꯇꯁꯦꯡꯅ ꯑꯩ ꯍꯩꯖꯟꯅꯕ ꯅꯠꯇꯦ ꯁꯤꯒꯤꯗꯤ ꯁ꯭ꯄꯣꯟꯁꯔ ꯚꯤꯗꯤꯑꯣ ꯅꯠꯇꯦ ꯒꯥꯏꯁ ꯉꯁꯥꯏ ꯑꯣꯛꯇꯣꯗꯗꯤ ꯌꯥꯝ ꯅꯛꯄꯔꯣꯏ ꯈꯟꯕꯅꯦ ꯐꯅꯌꯥꯝ ꯁꯥꯡꯅꯗꯤ ꯂꯥꯛꯑꯦ ꯉꯣꯇꯨ ꯐꯣꯟꯁꯦ ꯎꯗ꯭ꯔꯕꯅꯦꯕ ꯑꯩ ꯁꯣꯝ ꯅꯥꯀꯟꯁꯨ ꯎꯗꯔꯤ ꯍꯥꯏꯕ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯉꯁꯥꯏ ꯑꯣꯛꯇꯣ ꯇꯣꯡꯕꯗꯗꯤ ꯑꯗꯨ ꯎꯔꯒ ꯊꯨꯡ ꯑꯗꯨꯝ ꯎꯔꯛꯄꯅꯦ ꯑꯣꯛꯇꯣ ꯇꯣꯡꯉ ꯆꯠꯈꯤꯕꯅ ꯐꯗꯣꯏꯖꯥꯠꯂ ꯉꯁꯥꯏ ꯃꯇꯦꯛꯄꯨ ꯌꯦꯡꯉꯒꯦ ꯉꯁꯥꯏꯕꯨ ꯑꯗꯨꯒ ꯎꯗ꯭ꯔꯒꯅ ꯆꯠꯅꯕ ꯇꯧꯔꯁꯦ ꯁ꯭ꯋꯥꯏꯗꯒꯗꯤ ꯔꯦꯁ ꯊꯤ ꯅꯨꯡꯉꯥꯏꯌꯦ ꯍꯪꯆꯤꯠꯀ ꯊꯤ ꯂꯥꯡꯊꯔꯒ ꯌꯦꯡꯉꯣ ꯎꯅꯥ ꯁꯪꯅꯥ ꯑꯁꯪꯕ ꯃꯇꯦꯛ ꯑꯝꯇ ꯎꯗꯦ ꯌꯦꯡꯉꯣ ꯁꯣꯔꯒꯅꯦ ꯅꯦꯅꯥ ꯇꯥꯅ ꯍꯣꯟ ꯉꯝꯃꯦ ꯍꯥꯏꯐꯦꯠꯀ ꯅꯨꯡꯁꯤꯠꯁꯦ ꯑꯩꯃ ꯅꯨꯡꯁꯤꯠ ꯁꯤꯠꯂꯦꯕ ꯎ ꯋꯥ ꯍꯧꯖꯤꯛ ꯇꯥꯔꯗꯤ ꯅꯨꯡꯁꯤꯠ ꯁꯤꯠꯂꯁꯨ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯦ ꯑꯗꯨ ꯐꯤꯜꯗꯤ ꯑꯗꯨꯝ ꯈꯪꯉꯤ ꯁꯤ ꯃꯇꯦꯛꯇꯪ ꯈꯦꯠꯅꯕꯁꯤꯗ ꯂꯥꯛꯒꯦ ꯂꯥꯛꯄꯁꯤꯗ ꯆꯥꯛꯀ ꯂꯥꯝꯃ ꯂꯥꯛꯄꯅꯤꯅ ꯆꯞ ꯆꯥꯅ ꯀꯩꯀꯩ ꯑꯃꯨꯛ ꯂꯩ ꯂꯩꯔꯝꯃꯦ ꯕꯅꯥꯅꯥ ꯁꯦꯛ ꯑꯝꯇꯪ ꯊꯛꯈꯤꯒꯦ ꯁꯦꯛ ꯑꯃ ꯊꯛꯆꯜꯂꯦ ꯋꯥꯈꯜ ꯈꯔ ꯊꯣꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈꯣꯡ ꯌꯣꯟꯐꯝꯁꯨ ꯌꯧꯁꯜꯂꯦ ꯑꯗꯨꯅ ꯈꯣꯡ ꯍꯥꯏꯐꯦꯠꯇꯪ ꯈꯜꯂꯒ ꯗꯛ 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 ꯕ꯭ꯂꯣꯛ ꯂꯣꯏꯁꯟꯅ ꯇꯧꯔꯁꯤ ꯎꯕ꯭ꯔꯥ ꯈꯣꯡ ꯌꯣꯟꯐꯝ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯑꯣꯏꯔꯝꯃꯦ ꯑꯗꯨꯅ ꯌꯥꯝꯅꯁꯨ ꯍꯥꯎꯋꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯩꯗꯤ ꯁꯦꯡꯅ ꯍꯥꯏꯅꯦ ꯍꯥꯎꯔꯗꯤ ꯍꯥꯎꯋꯦ ꯍꯥꯏꯅꯦ ꯍꯥꯎꯇ꯭ꯔꯒꯗꯤꯀꯣ ꯍꯥꯎꯋꯦ ꯄꯜꯂꯛꯑꯔꯣꯏ ꯃꯤꯅ ꯀꯔꯕꯥꯔ ꯑꯃ ꯇꯧꯔꯒ ꯍꯥꯎꯇꯦ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯅ ꯍꯥꯎꯇꯕꯤꯗ ꯍꯥꯎꯋꯦ ꯍꯥꯎꯋꯦꯒ ꯇꯧꯍꯟꯗꯣ ꯑꯗꯨꯗꯤ ꯇꯧꯔꯣꯏ ꯍꯥꯎꯇ꯭ꯔꯒꯗꯤ ꯄꯜꯂꯛꯑꯔꯣꯏ ꯍꯥꯎꯋꯦꯅ ꯍꯥꯎꯔꯒꯗꯤ ꯍꯥꯎꯋꯦ ꯌꯥꯝ ꯐꯖꯅ ꯌꯦꯛꯑꯦ ꯁꯤꯅ ꯐꯕ꯭ꯔꯥ ꯁꯒꯨꯝꯕꯅ ꯐꯕ꯭ꯔꯥ ꯄꯕ꯭ꯂꯤꯛ ꯃꯌꯥꯝ ꯁꯖꯦꯁ ꯅꯠꯇꯦ ꯄꯕ꯭ꯂꯤꯛ ꯃꯌꯥꯝ ꯈꯜꯂꯨ ꯁꯖꯦꯁ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯒꯁꯨ ꯑꯣꯏꯔꯣꯏ ꯍꯥꯏꯗꯤ ꯇꯧꯒꯗꯕ ꯃꯤꯅ ꯈꯟꯖꯗꯕꯅ ꯂꯩ ꯆꯥꯔ ꯌꯣꯜ ꯂꯩꯔꯦꯕ ꯂꯩ ꯆꯥꯔꯁꯦ ꯎꯗ ꯉꯥꯎꯋꯦ ꯑꯗꯨ ꯇꯧ ꯑꯩꯈꯣꯏ ꯆꯤꯆꯦ ꯂꯩ ꯏꯁꯤꯡ ꯆꯥꯕꯤꯗꯦꯕ ꯑꯗꯨꯗꯤ ꯁꯤ ꯂꯩꯔꯝꯃꯤꯅꯦ ꯑꯝꯇ ꯑꯃꯗꯨꯁꯨ ꯏꯃꯥ ꯁꯤ ꯃꯄꯨꯗꯤ ꯏꯃꯥ ꯆꯥꯎꯗꯧ ꯃꯥꯜꯂꯤꯅꯦ ꯁꯤꯗꯤ ꯈꯣꯡꯎꯞ ꯂꯩꯔꯦ ꯍꯣꯔꯦꯟ ꯌꯦꯡꯉꯣ ꯇꯨ ꯑꯁꯤꯗ ꯐꯝꯃꯤꯕ ꯏꯃꯥꯗ ꯑꯁꯤꯗꯩ ꯂꯩꯔꯦ ꯑꯗꯣ ꯌꯥꯝ ꯐꯩꯌꯦ ꯃꯃꯜ ꯉꯥꯡꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯡꯅꯕꯗꯣ ꯇꯧꯗꯦꯕ ꯃꯌꯥꯡꯒꯤ ꯌꯥꯗꯦ ꯌꯥꯗꯦ ꯍꯥꯏꯔꯒ ꯌꯧꯔꯝꯗꯥꯏ ꯐꯕꯗꯣ ꯁꯤꯁꯦ ꯑꯩ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯤꯗ ꯁꯨꯃꯥꯏꯅ ꯌꯦꯛꯏꯕ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯁꯤ ꯅꯣꯏ ꯐꯖꯗꯕ꯭ꯔꯕ ꯅꯣꯏ ꯋꯥꯈꯜꯗ ꯁꯤꯗꯪꯅꯦ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯑꯇꯩ ꯀꯩꯝ ꯍꯪꯅꯤꯡꯗꯦ ꯐꯥꯏꯅꯦꯜꯂꯤ ꯑꯩ ꯍꯧꯖꯤꯛ ꯀꯨꯏꯔꯦꯀꯣ ꯌꯨꯝ ꯌꯧꯔꯛꯄ ꯑꯗꯣ ꯃꯤꯀꯞ ꯑꯃꯗꯤ ꯇꯨꯝꯊꯣꯛꯑꯦ ꯇꯥꯏꯝꯁꯦ ꯄꯨꯡꯁꯦ
ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯇꯔ ꯃꯈꯥꯏ ꯆꯞꯄ ꯇꯥꯔꯦ ꯑꯗꯨꯒ ꯂꯣꯏꯔꯦ ꯑꯗ ꯏꯟꯇ꯭ꯔꯣ ꯑꯣ ꯒꯥꯏꯁ ꯑꯩ ꯁꯝ ꯀꯛꯄꯁꯦ ꯁꯝꯁꯦ ꯁꯤ ꯂꯩꯔꯦ ꯀꯣ ꯁꯦꯡꯇꯣꯛ ꯆꯥꯎꯒꯦ ꯁꯝꯗ ꯌꯦꯡꯕꯤꯌꯨꯀꯣ ꯒꯥꯏꯁ ꯁꯛꯇ ꯌꯦꯡꯉꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯀꯦꯕꯤꯅꯦꯠꯁꯤꯕꯨꯗꯤ ꯌꯥꯗꯕꯅꯦ ꯑꯗꯣ ꯃꯍꯥꯛꯀꯤ ꯀꯣꯚꯔꯁꯦ ꯁꯤ ꯑꯃꯅ ꯈꯣꯡꯀꯣ ꯑꯩ ꯉꯁꯥꯏ ꯈꯣꯡ ꯂꯩꯀꯣ ꯈꯣꯡꯇꯨꯅ ꯁꯤꯗ ꯂꯩꯔꯦ ꯒꯥꯏꯁ ꯒꯥꯏꯁ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯤ ꯂꯩꯔꯦ ꯈꯤꯇꯪ ꯄꯤꯛꯇꯛꯇꯤ ꯇꯥꯏ ꯑꯗꯨ ꯇꯥꯔꯁꯨ ꯍꯥꯏꯐꯦꯠꯇꯤ ꯌꯥꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯝ ꯍꯟꯕ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯈꯣꯡꯁꯦ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯅ ꯁꯤꯁꯦ 280ꯗ ꯂꯩꯔꯦ 350 ꯌꯥꯔꯦꯀꯣ 280 ꯂꯩꯔꯣ ꯌꯥꯝ ꯀꯟꯅ ꯉꯥꯡꯅꯗꯕ ꯑꯁ ꯏꯕꯨꯡꯉꯣ ꯂꯧꯔꯣ ꯀꯥꯏꯅꯀꯣ ꯌꯥꯝ ꯍꯥꯏꯗꯤ ꯌꯥꯝꯅ ꯊꯃꯣꯏꯗꯒꯤ ꯄꯤꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏ ꯇꯣꯡꯕꯗꯒ ꯁꯤ ꯇꯣꯡꯕ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯗ ꯃꯪꯒꯣꯜ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯩ ꯋꯥꯔꯕꯅꯤꯀꯣ ꯇꯨꯝꯃꯨꯔꯕꯅꯤꯅ ꯑꯩ ꯀꯩ ꯆꯤꯊꯕꯅꯣ ꯈꯣꯠꯊꯕꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯁꯤꯅ ꯍꯌꯦꯡ ꯏꯗꯤꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯂꯣꯏ ꯆꯤꯊꯔꯝꯃꯒ ꯚꯤꯗꯤꯑꯣ ꯐꯅꯌꯥꯝ ꯑꯃ ꯇꯦꯛ ꯀꯛꯈꯤꯗꯣꯏꯅꯦ ꯍꯥꯏꯗꯤ ꯋꯥꯁꯦ ꯃꯊꯨꯟ ꯃꯀꯣꯛ ꯋꯥꯁꯦ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯝ ꯀꯛꯄ ꯌꯥꯎꯋꯦ ꯑꯣꯀꯦ ꯒꯥꯏꯁ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚ꯭ꯂꯣഗ് ꯂꯥꯛꯈꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯈꯤꯁꯤꯀꯣ ꯑꯃꯨꯛ ꯍꯟꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯨ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯟꯗꯨꯅ live a life live a dream